ताइब पुंसी स्नोमया तेन कमाय थानी तान कमाय थानी कुकान कमाय थानी खितन कमाय थानी हाबा आंगांसिंसिगा ताइमनि तेन तत ता हाबा मुखुसे कमाय थागदगे हायदना आंगांसिंसिगा ताकपिबनि सिनामया ओजा गुरुसिं सोदेसिना इसैगिनि सिरि पारिगला Binit Siado pero Siado Mari suba kelas ngasi Sunday masih tangga ke mga tinggi nomajin limit mari suba kelas pung tapi ba pari mai Bini nakuto Pranit nakuto uira bana Sina kogi moibung khongba moja kasargi hori moibung ki tamba satra sulai aduna ngasi se aham mari suba class ta moibung khongba jaujabani ado ji moibung khongba ojana moibung khongba gi niyom niti karmana khongni karino haibase oja moibung khongbana haibi tabinasi aduna moibungse moibungsu akoigi kanoda laik ta ibada kanoda lai bitona mada moibungse taruk late he asin bagi mangar tani moibung mada la moibung khongba akoigi aham khongba akoigi tanja manga galai manga siduk tani moibung khongba da adu kasar da moibung khongba bitona mada moibungse tara moen ko ado akoigi laik ta ibada ajasin ta bida ko ni moibung mangar tani tanja mangar tani karma mata udah moibung mangar tani khongnya ko ado moibung khongba mu kari am jeking da ba ajasin gurujin ta pira patna moibung ki ahan ba khongba aroi ba khongba asai nam se kanona oja gurujin ta pira ko ngasi kitone ho mata ni shor lengthang le na khalle khanno da ni khongi moibung ka moibung ko ni nam se na apna nam horam da khongi moibung moibung tambagi kitone ho shor si ko moibung se
ꯀꯔꯤ ꯃꯣꯏꯕꯨꯡ ꯈꯣꯡꯉꯤ ꯃꯣꯏꯕꯨꯡ ꯃꯔꯣꯟ ꯀꯌꯥꯗ ꯈꯣꯡꯉꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯃꯨꯛ ꯈꯣꯡꯉꯤ ꯃꯣꯏꯕꯨꯡ ꯃꯔꯣꯟ ꯀꯌꯥꯗ ꯈꯣꯡꯒꯅꯤ ꯍꯥꯏꯕ ꯑꯃ ꯑꯣꯖꯥ ꯒꯨꯔꯨꯁꯤꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯒꯤ ꯀꯤꯔꯇꯣꯟꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯝ ꯊꯤꯡꯒꯠꯄ ꯍꯥꯏꯔꯤ ꯑꯣꯖꯥꯁꯤꯡ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯅꯥꯝ ꯊꯤꯡꯒꯠꯄꯗ ꯈꯣꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯁꯧꯔꯥꯛ ꯀꯟꯕ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯂꯣꯏꯁꯤꯟꯕꯤ ꯑꯗꯨꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗꯣ ꯑꯗꯨꯒꯤꯁꯨ ꯃꯔꯣꯟ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯃꯔꯣꯟꯗꯣ ꯑꯗꯨ ꯍꯥꯞꯄꯒ ꯈꯣꯡ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯑꯔꯊꯗꯨ ꯊꯣꯛꯇꯦꯕ ꯑꯍꯥꯟꯕ ꯈꯣꯡꯕꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯑꯩꯉꯣꯟꯗ ꯒꯨꯔꯨꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯇꯥꯛꯄꯤꯔꯛꯇꯨꯅ ꯃꯣꯏꯕꯨꯡꯒꯤ ꯑꯍꯥꯟꯕ ꯈꯣꯡꯕ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯑꯔꯣꯏꯕ ꯈꯣꯡꯕ ꯑꯅꯤꯁꯤ ꯈꯛꯇꯪ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯃꯔꯛꯇ ꯈꯣꯡꯉꯤ ꯃꯣꯏꯕꯨꯡꯁꯤꯗꯤ ꯍꯣꯏ ꯃꯣꯏꯕꯨꯡ ꯃꯔꯣꯟ 14 ꯂꯩ 12 ꯂꯩ 13 ꯂꯩ ꯑꯗꯩꯗꯤ 12ꯗꯒꯤ ꯈꯣꯡꯕ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚꯥꯕꯣꯛꯁꯤꯡ ꯑꯌꯥꯝꯕꯗꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯍꯥꯏꯇꯥꯔꯦ ꯚꯥꯕꯣꯛ ꯂꯩꯔꯤꯕ ꯚꯥꯕꯣꯛꯁꯤꯡꯁꯤꯁꯨ ꯃꯣꯏꯕꯨꯡꯒꯤ ꯃꯔꯣꯟꯁꯦ ꯀꯌꯥ ꯈꯪꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯃꯣꯏꯕꯨꯡꯒꯤ ꯃꯔꯣꯟ ꯁꯦꯡꯅ ꯈꯪꯕ ꯑꯣꯖꯥꯁꯤꯡ ꯕꯥꯃꯣꯟꯁꯤꯡꯁꯨ ꯈꯔꯗꯤ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯚꯥꯕꯣꯛꯇꯗꯤ ꯑꯌꯥꯝꯕ ꯃꯣꯏꯕꯨꯡꯒꯤ ꯃꯔꯣꯟꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯃꯥꯏ ꯃꯣꯏꯕꯨꯡꯁꯦ ꯐꯖꯩꯅꯦ ꯃꯥꯏ ꯃꯣꯏꯕꯨꯡ ꯃꯔꯣꯟꯁꯦ ꯐꯖꯩ ꯃꯈꯣꯟ ꯐꯖꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯃꯣꯏꯕꯨꯡꯒꯤ ꯃꯔꯣꯟꯗꯤ ꯈꯪꯗꯕ ꯃꯥꯏ ꯃꯈꯣꯟꯗꯣ ꯐꯖꯩ ꯇꯥꯏ ꯆꯠꯈꯤꯑꯕ ꯑꯁꯦꯡꯕꯗꯤ ꯃꯣꯏꯕꯨꯡꯒꯤ ꯃꯔꯣꯟꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯁꯦ ꯊꯥꯖꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯤꯔꯇꯣꯟ ꯑꯃ ꯇꯧꯔꯤꯕꯅꯤꯅ ꯏꯁꯣꯔꯁꯦ ꯀꯧꯊꯔꯛꯑꯒ ꯃꯟꯗꯤꯔ ꯃꯌꯥꯏꯁꯤꯗ ꯆꯪꯉꯛꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯃꯔꯣꯟ ꯑꯃ ꯂꯩ ꯇꯣꯉꯥꯟꯕ ꯃꯔꯣꯟ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯔꯣꯟꯗꯣ ꯁꯨꯅ ꯈꯣꯡꯕꯤ ꯇꯥꯕ ꯑꯗꯨꯒꯤ ꯃꯔꯣꯟꯗꯣ ꯁꯨꯅ ꯈꯣꯡꯕꯤ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯥꯝ ꯊꯤꯡꯒꯠꯄꯗ ꯑꯩꯈꯣꯏꯅ ꯈꯣꯡꯗꯣꯔꯤꯕ ꯃꯣꯏꯕꯨꯡꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯁꯣꯔꯗꯨ ꯀꯧꯔꯛꯑꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯊꯥꯒꯠ ꯇꯥꯏꯌꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯕꯨ ꯆꯪꯕꯤꯔꯛꯑꯣꯅ ꯍꯥꯏ ꯃꯤ ꯑꯃ ꯔꯤꯁꯤꯞ ꯇꯧ ꯇꯥꯏꯅ ꯔꯤꯁꯤꯞꯇꯣ ꯇꯧꯔꯕꯅꯤꯅ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗꯗꯤ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯣꯖꯥ ꯂꯦꯡꯉꯕꯣꯏꯔꯦ ꯑꯩꯈꯣꯏ ꯆꯠꯂꯕꯣꯏꯔꯦ ꯂꯦꯡꯉꯕꯣꯏꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯥꯏꯕ ꯃꯌꯥꯝ ꯍꯥꯏꯅꯩꯀꯣ ꯁꯥꯗꯥꯔꯣꯅꯦ ꯃꯤ ꯑꯃ ꯂꯥꯛꯑꯗꯤ ꯔꯤꯁꯤꯞ ꯇꯧꯕꯤꯔ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯐꯔꯦ ꯂꯦꯡꯕꯤꯔꯣ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄꯒꯤ ꯑꯃꯗꯤ ꯊꯥꯗꯣꯛꯏꯗꯣ ꯍꯥꯏꯗꯤ ꯃꯤꯗꯣ ꯊꯤꯟꯗꯣꯛꯄꯤꯑꯕ ꯑꯗꯨ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗꯁꯨ ꯀꯤꯔꯇꯣꯟ ꯑꯃ ꯍꯣꯡꯕ ꯃꯇꯝꯗ ꯏꯁꯣꯔꯗꯣ ꯑꯩꯈꯣꯏꯅ ꯀꯧꯔꯛꯑꯕꯅꯤꯅ ꯑꯗꯨ ꯏꯁꯣꯔꯗꯣ ꯀꯅꯥꯅ ꯊꯝꯍꯧꯅꯤ ꯑꯩꯅ ꯂꯧꯍꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯕꯨꯗꯣ ꯑꯩꯅ ꯄꯤꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯀꯧꯔꯛꯄꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯊꯥꯔꯝ ꯇꯥꯏꯌꯦꯕ ꯑꯗꯨꯅꯅꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯗꯕꯤꯗꯨꯒꯤ ꯀꯩꯅꯣꯁꯤ ꯃꯔꯣꯟꯁꯦ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯇꯕ ꯃꯥꯜꯂꯦ ꯑꯗꯣ ꯈꯪꯅꯗꯕꯁꯤ ꯈꯔ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯀꯧꯔꯝꯃꯦ ꯑꯩꯅ ꯊꯥꯕꯤꯔꯝ ꯇꯥꯏꯌꯦꯕ ꯑꯗꯨ ꯊꯥꯕꯒꯤ ꯃꯔꯣꯟ ꯑꯃ ꯀꯧꯊꯔꯛꯄꯒꯤ ꯃꯔꯣꯟ ꯑꯃ ꯃꯔꯛꯇ ꯃꯔꯣꯟ ꯑꯃ ꯑꯗꯨꯅ ꯀꯤꯔꯇꯣꯟ ꯑꯃ ꯇꯧꯕꯗ ꯃꯣꯏꯕꯨꯡ 5 ꯈꯛꯇꯪꯅꯤ ꯈꯣꯡꯒꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ 5 ꯇꯔꯦꯠ 9 ꯈꯣꯡꯉꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯂꯪꯀꯥꯔꯗ ꯆꯠꯈꯤꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯣꯟꯗꯨꯗꯤ ꯇꯣꯉꯥꯟꯕ ꯃꯔꯣꯟ ꯈꯔ ꯂꯩꯖꯩ ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯧꯖꯤꯛꯁꯦ ꯂꯥꯏꯔꯤꯛ ꯊꯤ ꯐꯪꯗꯦ ꯂꯥꯏꯔꯤꯛ ꯈꯔ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯂꯩ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯦꯛ ꯈꯪꯗꯕ ꯂꯥꯏꯔꯤꯛꯀꯨꯝꯕꯁꯨ ꯈꯔ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯃꯣꯏꯕꯨꯡꯒꯤ ꯃꯔꯣꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯈꯔ ꯂꯩ ꯁꯨꯝ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏ ꯁꯤꯒ ꯈꯣꯡꯉꯤꯕ ꯃꯣꯏꯕꯨꯡꯁꯤꯅ ꯄꯥꯡꯒꯟꯅ ꯈꯣꯡꯉꯤ ꯀꯁꯥꯔꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯈꯣꯡꯅꯔꯤꯕ ꯃꯣꯏꯕꯨꯡ ꯑꯌꯥꯝꯕꯁꯦ ꯀꯁꯥꯔꯒꯤ ꯄꯥꯡꯒꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯇꯦꯛꯅꯤꯛꯇ ꯃꯅꯤꯄꯨꯔꯗ ꯈꯣꯡꯉꯤꯕ ꯃꯣꯏꯕꯨꯡꯁꯤꯡꯅ ꯑꯌꯥꯝꯕ ꯇꯦꯛꯅꯤꯛꯅꯦꯕ ꯆꯤꯟꯒꯤ ꯇꯦꯛꯅꯤꯛ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯂꯩꯁꯦ ꯀꯥꯏ ꯊꯥꯏ ꯀꯥꯏꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯩꯒꯤ ꯂꯩꯁꯦ ꯃꯊꯛꯇ ꯑꯣꯏꯅ ꯄꯨꯈꯠꯂ ꯊꯥꯕ꯭ꯔꯥ ꯆꯤꯟ ꯃꯈꯥꯗ ꯊꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯁꯦ ꯀꯗꯥꯏ ꯊꯥꯏꯕꯒꯤ ꯑꯗꯨ ꯇꯦꯛꯅꯤꯛ ꯂꯣꯟꯗ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯍꯧꯗꯕꯗꯒꯤ ꯑꯁꯣꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯑꯕ ꯅꯪꯅ ꯋꯥ ꯉꯥꯡꯉꯤꯗꯣ ꯅꯪꯒꯤ ꯂꯩꯗꯣ ꯀꯥꯏ ꯊꯥꯒꯦ ꯌꯦꯡꯉꯣ ꯅꯪꯒꯤ ꯂꯩꯗꯣ ꯇꯦꯡꯒꯟꯗ ꯊꯥꯕ꯭ꯔꯥꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯊꯛꯇ ꯊꯥꯕ꯭ꯔꯥ ꯖꯥꯔꯤ ꯃꯈꯥ ꯊꯥꯕ꯭ꯔꯥ ꯃꯊꯛ ꯊꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯈꯣꯡꯉꯤ ꯃꯣꯏꯕꯨꯡꯁꯤꯅ ꯇꯦꯛꯅꯤꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯈꯣꯡꯁꯤꯅ ꯄꯥꯡꯒꯟꯁꯦ ꯍꯦꯛꯇ ꯁꯪꯗꯣꯛꯑꯒ ꯈꯣꯡꯕ ꯃꯣꯏꯕꯨꯡꯗ ꯁꯪꯗꯣꯛꯑꯒ ꯈꯣꯡꯕ ꯌꯥꯗꯦꯕ ꯁꯪꯗꯣꯛꯑꯒ ꯈꯣꯡꯉꯗꯤ ꯃꯈꯣꯟ ꯊꯣꯛꯑꯔꯣꯏ ꯑꯩꯅ ꯃꯣꯏꯕꯨꯡꯒꯤ ꯈꯣꯡꯅꯕ ꯍꯥꯏꯅ ꯋꯥꯔꯥꯎ ꯇꯥꯕꯗ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯟ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯨꯝꯅ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯅ ꯆꯤꯟꯖꯦꯒꯤ ꯐꯨꯠ ꯂꯥꯎꯅ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯋꯥ ꯆꯥꯕꯗ ꯀ꯭ꯋꯥ ꯄꯜꯂꯒ ꯊꯨ ꯀꯥꯏꯅ ꯀꯥꯝꯗꯣꯛꯏꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯣꯏꯕꯨꯡꯒꯤ ꯈꯣꯡꯗꯣꯛꯀꯗꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯣꯟ ꯍꯥꯞꯄꯛꯄ ꯃꯇꯝꯗꯅ ꯑꯩꯒꯤ ꯃꯣꯏꯕꯨꯡꯒ ꯆꯤꯟꯒ ꯑꯅꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯏꯟꯊꯣꯛ ꯏꯟꯖꯤꯟ ꯈꯔ ꯂꯩ ꯑꯗꯨ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯅꯨꯡꯗ ꯂꯩꯗ ꯁꯥꯟꯅꯒꯗꯕ ꯈꯔ ꯂꯩ ꯑꯗꯨꯃꯣꯏ ꯇꯧꯔꯒ ꯈꯣꯡꯕ ꯃꯣꯏꯕꯨꯡꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯗꯤ ꯑꯌꯥꯝꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯥꯟꯅꯗꯦ
ꯑꯌꯥꯝꯕ ꯄꯥꯡꯒꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯣꯖꯥꯁꯤꯡꯅꯁꯨ ꯈꯪꯗꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯛꯊꯣꯛꯅꯤꯡꯗ ꯇꯧꯕ꯭ꯔꯥ ꯁꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯇꯥꯛꯊꯣꯛꯇꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯍꯥꯏꯔꯛꯄꯗ ꯒꯨꯔꯨꯁꯤꯡꯅ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯅꯪꯒꯤꯗꯨꯗꯤ ꯂꯣꯏ ꯁꯣꯏꯔꯦꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯆꯠꯄ ꯃꯇꯝꯗ ꯀꯥꯝꯍꯧ ꯃꯇꯝꯗ ꯗꯤꯔඝ ꯑꯝꯇ ꯀꯥꯝꯍꯧ ꯔꯁ ꯑꯝꯇ ꯀꯥꯝꯍꯧ ꯀꯥꯏꯅ ꯍꯥꯟꯅ ꯇꯧꯋꯦꯕ ꯑꯗꯨ ꯔꯁ ꯗꯤꯔඝ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯉꯁꯨ ꯑꯩꯈꯣꯏꯒꯤꯗꯗꯤ ꯄꯥꯡꯒꯜꯅ ꯆꯞ ꯂꯥꯎꯅ ꯀꯥꯝꯕꯒꯤ ꯀꯩꯅꯣ ꯆꯠꯈꯤꯕꯅꯤꯅ ꯑꯣꯖꯥ ꯈꯪꯗꯦꯅ ꯑꯗꯨꯗꯤ ꯀꯣꯔꯁ ꯅꯥꯏꯗꯦꯅꯦ ꯀꯣꯔꯁ ꯑꯃ ꯅꯥꯏꯒꯗꯕꯅꯤ ꯃꯔꯨꯝ ꯈꯣꯡꯕ ꯍꯥꯏꯁꯤ ꯔꯁꯅ ꯍꯧꯒꯗꯕꯅꯤ ꯃꯊꯪꯗ ꯄꯟꯆꯣꯝ ꯂꯥꯛꯀꯗꯕꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯗꯤꯔꯘ ꯂꯥꯛꯀꯗꯕꯅꯤ ꯃꯔꯨꯝꯒꯤꯗꯤ ꯃꯈꯣꯟ ꯃꯔꯤ ꯈꯛꯇꯅꯤ ꯃꯈꯣꯟ ꯃꯔꯤꯁꯤꯒ ꯑꯩꯈꯣꯏꯅ ꯈꯔ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯈꯣꯟ ꯈꯛꯇꯅꯤ ꯃꯈꯣꯟꯗꯣ ꯑꯅꯦꯝ ꯑꯋꯥꯡ ꯅꯥꯏꯍꯟꯕ ꯑꯗꯨꯅꯤ ꯃꯔꯨꯝ ꯈꯣꯡꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯈꯦꯠꯅꯕꯒꯤ ꯀꯩꯅꯣ ꯃꯇꯥꯡꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯈꯔ ꯂꯩ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯒ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯈꯣꯡꯕꯗꯅ ꯃꯔꯨꯝ ꯃꯔꯣꯟ ꯀꯌꯥ ꯑꯣꯏꯅꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯈꯣꯡꯕꯗ ꯀꯌా ꯑꯣꯏꯅꯤ ꯑꯍꯨꯝ ꯁꯨꯕꯗ ꯀꯌꯥ ꯑꯣꯏꯅꯤ ꯃꯊꯪ ꯃꯔꯤ ꯁꯨꯕꯗ ꯀꯌꯥ ꯑꯣꯏꯅꯤ ꯃꯉꯥ ꯁꯨꯕꯗꯀꯌా ꯑꯣꯏꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯔꯣꯟ toan toan bekerja di, aduh baru juga punya kangga dan no, sih nak tahu, aduh betul baru. Pinit hay re, phajana. Surajit no chin ngang hai ta da. Pinit chin ngang ta khit ta din. Khit ta din.
ꯁꯤꯁꯤꯅ ꯃꯔꯨꯒ ꯃꯅꯥꯎꯒ ꯈꯠꯂꯒ ꯇꯦꯟ ꯇꯥꯅꯤꯀꯣ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒ ꯌꯦꯠꯀ ꯃꯔꯨꯒ ꯃꯅꯥꯎꯒ ꯄꯨꯟꯓꯜꯂꯒ ꯂꯩꯕ ꯁꯤꯅ ꯈꯣꯟꯊꯣꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯒꯤ ꯈꯤꯠꯁꯤꯒ ꯃꯅꯥꯎꯒꯤ ꯇꯥꯡꯁꯤꯒ ꯃꯔꯨꯒꯤ ꯈꯤꯠꯁꯤꯒ ꯃꯅꯥꯎꯒꯤ ꯇꯥꯡꯁꯤꯒ ꯁꯤꯒ ꯄꯨꯟꯅ ꯆꯩꯁꯟꯅꯕꯁꯦ ꯑꯁꯤꯒꯤ ꯈꯣꯟꯊꯣꯛꯁꯤꯅ ꯐꯦꯟ ꯍꯥꯏꯕꯀꯣ ꯐꯦꯟ ꯁꯤꯁꯤꯅ ꯃꯔꯨꯒꯤ ꯈꯤꯠꯀ ꯃꯅꯥꯎꯒꯤ ꯇꯥꯡꯁꯤꯒ ꯄꯨꯟꯓꯜꯂꯒ ꯂꯩꯕꯁꯦ ꯐꯦꯟ ꯃꯔꯨꯗꯨꯅ ꯈꯤꯠ ꯍꯥꯏꯗꯕ ꯃꯅꯥꯎꯗꯅ ꯇꯥꯡ ꯍꯥꯏꯅ ꯂꯩꯕ ꯄꯨꯟꯅ ꯆꯩꯁꯟꯃꯤꯟꯅꯕ ꯈꯤꯠꯀ ꯇꯥꯡꯒ ꯄꯨꯟꯅ 수레지는 꼰더리 까지 짭만한 하이와가 난 까이 꼰더리노